Hello everyone. Ano video da ano mathel am pula hai. Akoi ngasi gi mathel asidi akoi gi ijau gi hotel dagi larakpane beef bone san maruna namna thongba matong di dum yaw ko. Do mahau yengje mahau tangje ijau gi hotel dagi larakpane ijau gi khutsem ti yengje ko. Ode haujanje mahina se laire ba okay. Kape. Okay.
ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯈꯪꯗꯗꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯖꯧ ꯀꯥꯔꯤ ꯅꯪꯒꯤ ꯀꯥꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯊꯤꯅ ꯀꯩꯗꯧꯔꯦ ꯍꯧ ꯌꯥꯎꯋꯦ ꯀꯃꯥꯏꯅ ꯊꯣꯛꯇꯧꯅꯣ ꯈꯪꯗꯦ ꯍꯥꯎꯏꯀꯣ ꯑꯗꯨꯝ ꯄꯣꯠ ꯀꯥꯕꯦ ꯈ꯭ꯋꯥꯡꯗ ꯂꯣꯏꯔꯦ ꯃꯇꯣꯡ ꯌꯥꯎꯕꯁꯨ ꯍꯥꯎꯋꯦ ꯃꯇꯣꯡꯗꯤ ꯌꯥꯝ ꯀꯟꯅ ꯌꯥꯎꯗꯦꯕꯀꯣ
ꯑꯩꯈꯣꯏ ꯃꯔꯨꯅ ꯈꯔ ꯌꯥꯝꯃꯦꯕ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤ ꯅꯨꯡꯗꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯩ ꯃꯊꯪꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯍꯥꯎꯕ ꯃꯍꯥꯎ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ